Manipur top channel gi maikei gi maru ebi I pausing myam da thamjagi ahanbada Rahul Gandhi Manipur thunglakhi baga loinana jiribam amadi su sampur sattuna lanjenaraba sing unakre panam pausi di lokacharaga opposition leaders oriba congress ki lusingbo Rahul Gandhi ngasi nomagi khongsata Manipur da thunglakre jiribam gi relief camp na sangjapam lauduna laidiba sing unakre Rahul Gandhi na jiribam ne hek Europaga jiribam higher secondary school da hangliba relief camp sangduna mapamadura laidiba miyamgu unaduna awa nuai gi wari sanaki wari sanabadura relief camp madura sangjapam lauriba singna irang manungda makoigi mayum maikei mai thatokiba Shendalambi Lairaktaba Awana Kia Yauna Inta Puraknabagi Matanga, Paudom Lapokia to Nintina Tabagaloina, Maki Makedi Angamba Takta Honaduna Miamgi, Wakat the Shibu, Parliament Pukatkani Hibagaloina, Iranga Shipulution Nabamating Pang Nabamati, Masamasaki Mayum the Hanjin Hanabagi Kongtang Pekanaba Akan Mong Takshinganina, Tajabapiki. Rahul Gandhi ki jiribam khongsat aduda Manipur Pradesh Congress Committee ki lusingba singmar oina CLP leader Okram Ibobi MPCC ki president Kemega Chandra amadi CWC member ga khangamsu loinaki opposition leader sina jiribam da lakpa matamda mafam adugi miyamna lambi ki mataida Congress ki phiral paidunu ngaidunu lenaki loinana mahna district adu yorakpa matamda miyamna taran okay Tungda Rahul Gandhi Jiribam digi Impal International Airport thunglaba matung nungthilpung amaga makhairam taba matamda Susampur district ki damak khongsanki lusingbasin Susampur district hek thungbaga mapamadugi tungan relief camp singda sangjapam lauduna laidiba singda unaduna makhoi goiba awa ana yauna wari kaya sanaki haidi Rahul Gandhi na Susampur khongsat ki halakpada ngasi nungthil Bishnupur district ki manung sanba Phobala High School relief camp sangduna mapamadura laidibi inmate singa unaki unabadu the inner Manipur parliamentary constituency ki MP Akoizam Bimol CLP leader Okram Ibobi MP Shishi ki president Mega Chandra Shugunu Kendra ki MLA ki Ranjit Yauna Congress ki MLA sing lusing basing shargaki unabadu the relief camp the laidiba singa Rahul Gandhi ka kari wari sanaki amati kari wapam thamkibagi haiba wapam amata Rahul Gandhi na phongdokidi Hongsara do the Saru Yakiba Bimol Akoizamna Pongdokibda Tokliba Taudosi indigenous people singi life ki dignity ki question Modi amasum Rahul Gandhi leader aniesigi kitnaba miyamni hena khangbiram lagani haiba goloidana life ki dignity fangnaba khantamina saiki tungda Imphal na laktuna Manipur gi governor Anisha Uike unaba Rasbawon na sanki masigi matung pung tare taba matamda BT Rota Labor Congress Bonda Paumising Unagani Hide Henesu Paus the Makatari Amarumdana Zaribamna Noy Capsula Cray Senabas Nihaba Anifa no Hong Pong Satakre Rahul Gandhi ki Khongsat ki Mangoinana Nashi Ayu Angan Bada Zaribamna Kuki Kulai Pibishing Security Force ki Garida Nomi Capsula Cray Security Force ki Garita Nomi Capsula Magi Tagosi Congress Lusingba MP Rahul Gandhi na Mayumake Tadok to relief camp the lady Bissing Unanabagidama, Zeribam district to Tunglagadaba Punkaragi Moinana, Tokibani. Police the Gipama Paugimatu in a Taudoshi the Sienabani have Mu and Ifari. Makoyani Gimatata, Hauju Wahang Pohangi Tabak Akan Mamona Setari, Amarumda, Nasigi Etegaduna Maramoidana, Security Force Gariedu, Nomoi Marugi, Makul Kayamarum, the Ramatinaki, Loina Para Mu any security force in na Makut. Tungbunaduna Pukiba, Kunjashin na una hui hedi. Nakalamaromda Police tagi pangwa pauda, ngarang numidang insurgent groups sing oirampa yabigi singnaba laiba singna jiribam na yum ama mai tharamki aduba phiba madu kudakta laksinuna yum adu maina tumna saklamgadabadagi kanmu ngamki hairensu pausta palakli atopa paumana bom thamjilamle nomai kapsilamle wakat mi phamkre Impal East District ki Irilmung Police Station konba Kongba Use kon khunau da leiba Moirang Them Rupa Chandra kauba miyema yumna sakhangdab sing hand grenade thamjilamaga loinana nomai kapsilam laidi thaudo singra numidang pung nipan khra helakpa matamda registration number thadaba amuba masugi Bajaj Pulsar da lakpa sakhangdaba mi ani Rupa Chandra gi yumgi sumang de hand grenade ama thamjilamaga loinana nomai maru manga kapsilamani thawong adu satharam laba matung sakhangdaba mi ani edu Larian Patlom that Sian Kiadi, Rupasandra Hausi PMGSY MSRRDA da Executive Engineer Oiba Muni, Hina Police ki Pamba Power Man Hai,
tung Irilbung Police Amadi, Manipur Police ki bomb disposal team laktuna hand grenade adu numidang pung tara taram daida lauthok laba matung angau roksing da aso engam yaudana pokhan kre thaudo du gi matang Irilbung Police Station a case ma khotuna investigation sataba khre Amaromda thawong asi yaning daba phongdok tuna ngasi Social Youth United Clubs Osekon hanaung na kon ba area da leiba Maira pai bi singna nongpok panthoi bi anau bi khuno gi harawungda wakat mi pham satakhe wakat mi pham aduda stop gun violence yumna bom lang sin bi gano mirak to nomai kapsin bi yaning de yumlak ta bom thamjin ba yaning de mirak to nomai kapsin ba lepo hai bana singba play card sing sijna ki wakat mi pham aduda saru gya ki bi nupi sakot khongthang lup ki ose kon khunau gi treasurer Damentina Funto Kibida, Housing Lady Balebak Irang Shinamara Moiraga, Mioi Pumba Wakal Sarang Navatukling Serecta, Ashiguma Tawong Satabasi and Loinana, like I should Numitang Puntaruk Ayuki Puntaruk Pawa, Mitop Sang Bating the Hennes Fundoki Atopa Paomana, Security Akanba section Tauranga Loinana Kang Sincre, Isterasi the Tukliva Irang Shinamara Moiraga. Haukiba sahida lepluraba Shri Govinda Zigi Kang Singbigi Kumai security gi akan section thorangi marakta pangtokre angan ba ayuk tegi hauna Govinda Ji laisang leiba Balbadra Jagannath amadi Subhadra gi khubamda miyamna athen potka duna thoniki miyam go loinana bazai bengun khongduna mandir gi dolai thakta Balbadra Jagannath amadi Subhadra bu khaptuna amadi Nupa pala yauna lining laison ge mari lainabi isai thogol pangthoklaba matungda rat da haptuna kangsingbi kumai pangtokhi Shri Govinda Ji Mandir gi gate gi All India Radio Imphal gi mapa phau kang adu singlaba matung Balabhadra Jagannath amadi Subhadra gi khubam sing amuhana mandir lengsingki thoklibi irang si waroisin puraktuna tangdolai taba lamdam ma purakna bagidama wakhalonda lai gi tokpam thokpa kanglon singa sathabani haina kang singura saru yakhiba singi maikei digi phungdorakli nakalama romda haukiba numit khrani gi mamangda konung kangda numai kapsil lambagi thaudok laikhibana konung gi kang singba pamdaba thaudok thoktana ba central forcing yauna maikei kya digi security gi akan section thorang sing lokhi Thoram Pangtuk Pamda Manipur Police ki makok thongbo official singsus leiduna yengsinki amaramda sangai prawda leiba iskondagi lening laison gi satnabi ga loinana rat yatra kang singbagi thoram security gi akan section thorang ga loinana pangtuki adubu thoram asi Manipur hausi oiriba phibam asina maram oiraga kang singbagi thoram asi lambi da pangtuk nakhidi miyam ka hena tinkhidre thoram aduda iskon mandir gi campus manungda Jagannath Balabhadra amasung Subhadra gi murti da hailai katuna lining laison gi thoram pangtokhi amaramda phobala sunu supaya amadi naransina gi imungsingda mateng pangkhre haukiba me tha da len yauna sikhiba nonglei nungsina maramoiduna Bishnupur district ki oina amang ata thokraba imungsingda Action Act Association of India gi miyeng makhada People's Resource Development Association PRDA na phobala gram panchayat ki manungda lariba phobala sunu supaya amadi Naransanagi hena suklaba imung samaga yankaiga marida tata CGI 40mm seat kankal tors tarpolina singba tengwang polam singen tokre tengwang polam singen tokpa duda PRDA Bishnupur gi secretary Longjam Shuranjoy Assistant Secretary Dr. Huirem Roman Phobala Gram Panchayat ki Upapradhan Laisram Sundari PRDA gi Project Coordinator Bobina athoba mithung lensing oina saruk yaki tengmang polam sing yentokpa adu saruk yaki ba PRDA gi Assistant Secretary Dr. Romana Fongdokibada Action Aid Association of India ga kusanarga handak thokiba len yaw akan manong lai nungsita soin krabi imungsing da mateng pangmi saruk amoina ngasi suk phobala da mateng pangmani district da haujik phawbad len amadi nong lai nungsina sogalaba khangalaba imung chahumda GCI seat kankal na sing bapolam sing mateng pangkhri loinana sel oina case transfer tawduna imung sani ga nifu ga mari da mateng pang mangkhre makha tana su mateng pina bo hona ki ga neki amarom da phobala gram panchayat ki upapradhan Laisram Sundarina Action Aid Association of India amadi PRDA bu thagat pa phungdokhi atopa pawmana political party singi pandamdi laibak ngakpani Manipur gi lengaklon gi thogai pangna balairiba political party singi marakta ideology principle da manata bakra lairiba su pandamdi manaba ngaktani
Kangla Pau editorial member special content moina member thamjagi political parties singi maruiba panamdi makoina lengak longi thawai pangduna lebaki apunba saktam ngakpa miyamgi punsi lantum ngaksenba sitmilongi phibam phana amadi sokhatpegi maikeida khumang saksinanduna miyamgi marak nungsi sanana sinjak tami pal tangdana hingna bokona bani loina atop leibak na landara ko amadi leibak manungi furukang lupsingi maraktigi apunba saktam thukaina bokona rakpasingi mathakta logyeba serak piduna apunbagi saktam ngaksen bahaibisini Isam samna hairabada political parties singi marakta ngairaba amata ngairaba panamdi laibak ki oiba apun musaktam ngakpani political parties sing lenga gon singi thogai pangnaba mikhal thengnabada magi party ki mirep singna mikhal da mai paknaba honabada masing hena mai paklak pa haibisi majority natragana single largest majority phangwa party duna government sem duna lenga gon gi thogai pangbu ki satna bilai party amata majority phangdrabadi wakhalon manaba party sing punsinduna coalitions government semi lengak lon gi thawai pangba singbu rolling aduga lengak lon paibada yaudaba sing adubuna opposition haina laibak ki yeifana bamadi law and order punangak shenbagi thawai pangwada punna seruk yamine state ki lengak londa opposition gi mapangal kan leirabadi lengak ruling party gi asoiba aranba amadi miyam gi mayokta leiba thabak thoram sing leirakpa matamda khudombi na thinduna mayon chumna satna pakonabada asabu thaudang nawi Kariguma opposition party na mapangal son batarabadi lengak pasing na makoy gi aningba masum apambada miyam gi mayokta lerakpa matanda miyam gi makedigi yaningdabagi kholaw amadi khongjang sing sangsilaktuna lenga amasum miyam ani gi marakta muknabagi thawdo wathok sing thoktab nati lengak pasing na ngammi haiduna miyam gi mayokta leiba thabak thoram sing pangthorakpagi mayokta lepa matamda lengak na ngammi haibagi matawda Makanti fudok tu na miyambo aki khang pi tu na nam thabagi thabak sa tharabati lenga adu miyam gi ihul khang daba madi dictatorship ki machat pu ba lenga ni haina lawi state ama sakhot pagi mayokta khumang section hanana bo hona boda ruling ama sum opposition gi wafam tungoi naraga corporation ama sum understanding amati transparency laina state ama sum miyam gi interest lenga lon gi thogai pangmina na ba mathoktai political parties in Gimarakta Amana Amabu Tazanadava, Hunangang Nabamadi, Pambalal Gimakida, Mayon, Tamduna, Mukna Dunata Levitarabadi, Madu Ashingba, Langak Loy, politician Gimasatnati Hanalawi. Hausi state asida foreigner sin kuki narcotiris na makugi tungwanba laiba amasiem nabani haiduna. Mitay miyam gi mathakta kham thengna landa duna hat patuppa yum kai mai thaba madi. Horan chinthina singbagi crime sing sa tharakiba tha taraga mari mapung phajilakli. Masina maram oiraga nakalani maki miyam sing kham thengna wari adubu lal asi matau kramna waroshin purana bohana gadagi haibigi matangna all political parties na party gi khena ba leitana punna hona bigi mohta aman amada hunangang aduna sin kangjai sathaduna lairibasi kari maram gino wathu asida political parties na maral siduna Maran sinduna political goeba kudong saba launa bohona badigi misa miyambu makoigi thangpham oihaliba sina political amadi MLA minister singi mafamda miyamna thajaba lairaktriba asi laikuthibane state ki apunba saktamna singnarakliba sina apunbagi saktam kaikhragadra haibigi mi paiba lebidigi miyamna apunbagi saktam karigumba hiram amatada kaibi yaro hena Kaibi yaroi haina lanthing nabigi thabak sathari nakal anigi marakta khulai gi mukna bigi sang kham thenglaba phawba mainland India da lengal ongi subli haiba BJP gi Narendra Modi na lusingba NDA lengangna karisu na sungdana laithokli basi Manipur bu India gi state amani haina lawbu ngamda bagi ra haiba langtakna ba wahang lerakli basi aphaba khudanati masina India gi apun saktamda mai lakna bagi maram oirakpi hai Hausi oirakliba Manipur gi phibam aruba phibam da legi masi yauraba phawba political parties singi marakta khaibung tana duna political gi khudong saba launa bokona duna leiba haibasi maraibak miyam nungsibagi khudanati leibak miyam gi mayokta leibani haina lauroidabagi maram laiti political parties sing leibak ki oiba issue singda amat oina thengnamina gadabani adubo Manipur gi oina di political gi khudong saba launa bokona bada amada hunangang na duna sin kangjai sathanai haiba kangla pau gi editorial miyam special content moina miyam makhata thamjari atopa pau mana ipsana mau Imphal temporary market seta cleanliness campaign haudokre Shape Art Protect Environment haiba theme the International Peace and Social Advancement ipsana sinduna nominini subna sathagadaba cleanliness campaign ama Imphal gi mau Imphal temporary market set kabole kai ngasi degi haudokre
Directorate of Environment and Climate Change amadi Imphal Municipal Corporation ki kusamnaraga pangtokkiba lunanbagi campaign asida Mau Imphal Market Coordination Committee Mau Union gi mihutsing amadi IPSA gi luploising saruk yaki ngasigi campaign aduga mari lainan IPSA gi General Secretary N Sana Jaubana phongdokkibada Mau Imphal Market asi Manipur gi emotional integrity ri yumpham oiraga Manipur lenga ki ayaba loinana sengwatkhiba kaithani Masi oiraknaba honabada sahi kya sangna Mau market asi mafam kya da hongduna kaithel asi hamlakhibni adubu hojikti lengang temporary oirabasu tang taba mafam ama lengang na pipiduna ngasi phawo salaiduna lakpi mafam asi luna na thamna honabada Manipur miyam gi sauraba thongdang sangi akoibada potpham phambiriba maru oina street food stall sing hangdopiduna senda lambi oiriba singna luna na potpham sing phambiduna mafam asi luna na sijna biwa masum pot laiba lakpiriba miyamnasu gari mafam sana khambiduna luna na thamna honabada cooperation PBU haina apal toki panmayabadi hairiba lunan bigi campaign saying Directorate of Environment and Climate Change ki Director T Brajakumar athoiba mithunglen oiduna miyam gi mafam amaga loinana kemasi loisingan hairi atopa paomana KNTL na sel gi mateng pangre mamang thagi saisat taraga tarukta imung manungi leita laira na maram oiduna amadi lakpikliba masani bu lairik tamhanba ngamna bohonabada thabak subu satpadagi yumthaktagi taraga koki sarukta ka hena sokhibana maram oiraga hauji sijo hospital da aruba phibam amada layeng pathap chathaduna lairiba sarangthem amarji chei kunthra kamari salungkhom mamang lekai gi imung manungda ngasi kanglaipak news tengbang loop KNTL gi thaumi singna lupa lising kun gi senpam mateng oinaba ma ki loina bida kusinakre tengbang gi thoramadu da KNTL Publicity Secretary Rose Maibam na hakibada awana taraba imung singda KNTL gi thaumi singna angamba lupa lising yang kai sama do werabasu angamba mateng pangduna anau senpam mama semgatuna mateng pangma ngamjabasi thamoida apenopui makata na miyamna KNTL gi thaumi ama oibiduna tola taraba singi tamakta angama mateng pangbiyu hairena su paus ta phondorakri eduga hauji kuina di miyam paus matang sa lusinjarage masu miyam puna no update ngaminasi